ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯨꯑꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯋꯤ ꯑꯥꯔ ꯗ ꯅꯣꯕꯜꯁ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯗꯣꯔꯛꯄ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯖꯔꯃꯟ ꯅꯣꯕꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯎꯕ ꯐꯪꯂꯤ ꯃꯍꯥꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯁꯤꯕꯨ ꯌꯦꯡꯖꯕꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯔꯃꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯥꯟꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨꯗ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯀꯟꯅ ꯍꯣꯠꯅꯕ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯦꯛꯁꯤꯀꯣꯗ ꯂꯩꯔꯤꯕ ꯀꯝꯄꯦꯅꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯇ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯖꯔꯃꯟꯒꯤ ꯃꯆꯥ ꯑꯍꯨꯝ ꯂꯩꯔꯝꯃꯤ ꯑꯅꯤ ꯑꯃꯅ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯑꯁꯤꯒꯨꯝꯕ ꯊꯥꯛ ꯑꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯪꯉꯝꯗꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥꯁꯤꯡ ꯑꯁꯤ ꯄꯩꯁꯥꯒꯤ ꯚꯦꯂꯨꯁꯨ ꯈꯪꯗꯕ ꯑꯗꯨꯒ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯉꯥꯛꯇꯁꯨ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯁꯤ ATM ꯃꯦꯆꯤꯟ ꯑꯃꯒꯨꯝꯕꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯉꯝꯃꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯑꯗꯨꯝ ꯇꯧꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯛꯖꯔꯤꯌꯁ ꯂꯥꯏꯐꯇ ꯂꯩꯕ ꯄꯥꯔꯇꯤ ꯇꯧꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯖꯔꯃꯟ ꯅꯣꯕꯦꯜꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯥꯏꯇ ꯂꯩꯇꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯖꯔꯃꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯕꯥꯔꯕꯤ ꯀꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯃꯤꯅ ꯉꯥꯡꯕꯗ ꯃꯅꯥꯗ ꯍꯥꯞꯇꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯥꯡꯕ ꯋꯥꯁꯤꯡꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯅ ꯇꯥꯗꯕꯗꯤ ꯌꯥꯗꯦ ꯕꯥꯔꯕꯤꯒꯤ ꯍꯩꯅꯕꯤ ꯍꯥꯏꯔꯒꯗꯤ ꯑꯇꯥꯡ ꯑꯇꯥꯡꯕ ꯀꯣꯁꯃꯦꯇꯤꯛꯀꯤ ꯑꯥꯏꯇꯦꯝ ꯗ꯭ꯔꯦꯁ ꯑꯃꯗꯤ ꯃꯦꯀꯞꯀꯤ ꯀꯤꯠ ꯂꯩꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯕꯥꯔꯕꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯄꯤꯇꯔ ꯀꯧꯏ ꯕꯥꯔꯕꯤꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯄꯤꯇꯔꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤ ꯄꯩꯁꯥꯒꯤ ꯈꯛꯇꯪ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅꯗꯤ ꯈꯪꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯕꯥꯔꯕꯤꯅ ꯄꯤꯇꯔꯗ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯊꯥꯗꯔꯝꯃꯤ ꯃꯍꯥꯛꯅ ꯄꯤꯇꯔꯕꯨ ꯑꯆꯧ ꯑꯆꯧꯕ ꯄꯥꯔꯇꯤ ꯀꯌꯥ ꯑꯃꯗꯁꯨ ꯄꯨꯏ ꯑꯗꯨꯒ ꯃꯐꯝ ꯀꯌꯥ ꯑꯃꯗꯁꯨ ꯀꯣꯏꯕ ꯄꯨꯕꯤ ꯖꯔꯃꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯁꯤ ꯖꯦꯕꯤꯌꯔ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯀꯝꯄꯦꯅꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯊꯕꯛ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯄꯥꯒꯤ ꯀꯝꯄꯦꯅꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯝꯅ ꯇꯧꯕ ꯅꯠꯇꯦ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯕ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯀꯝꯄꯦꯅꯤ ꯑꯁꯤꯗ ꯌꯥꯎꯁꯟꯕꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯗꯤ ꯖꯦꯕꯤꯌꯔ ꯍꯥꯏꯔꯤꯕ ꯖꯔꯃꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯁꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯀꯣꯏꯊꯣꯛ ꯂꯥꯡꯊꯣꯛꯄ ꯌꯥꯝꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯖꯦꯕꯤꯌꯔꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁꯀꯤ ꯄ꯭ꯂꯥꯟ ꯑꯃ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯗ ꯃꯍꯥꯛꯅ ꯂꯨꯄꯥ ꯀꯔꯣꯔ 50 ꯑꯃ ꯃꯉꯣꯟꯗ ꯏꯟꯚꯦꯁꯠ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ ꯖꯔꯃꯟꯅ ꯃꯆꯥꯅꯨꯄꯥ ꯖꯦꯕꯤꯌꯔꯗ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯗꯨꯕꯨ ꯍꯥꯏꯔꯛꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯦꯕꯤꯌꯔꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯕꯕꯥ ꯍꯧꯖꯤꯛꯇꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯏꯁꯤꯡ ꯑꯁꯤ ꯊꯤꯟꯕ ꯆꯠꯅꯔꯦ ꯑꯁꯨꯝꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯏꯁꯤꯡ ꯊꯤꯟꯕꯒ ꯆꯞ ꯃꯥꯟꯅꯅ ꯌꯨꯝꯊꯣꯡꯁꯤꯡꯗ ꯆꯠꯇꯨꯅ ꯑꯩꯅ ꯄꯦꯇ꯭ꯔꯣꯜ ꯗꯤꯂꯤꯚꯔ ꯇꯧꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯟꯅꯗꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯔꯃꯟ ꯑꯗꯨ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯗ ꯉꯥꯡꯉꯝꯃꯤ ꯑꯗꯨꯕꯨ ꯖꯔꯃꯟꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯑꯟꯋꯔꯅꯗꯤ ꯖꯦꯕꯤꯌꯔꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯅꯣꯛꯑꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯟꯋꯔꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯖꯦꯕꯤꯌꯔꯅ ꯄꯩꯁꯥ ꯑꯁꯤ ꯍꯦꯛ ꯐꯪꯈꯤꯕꯒ ꯃꯍꯥꯛꯅ ꯄꯩꯁꯥ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁꯇꯨ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯣꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯖꯔꯃꯟꯅꯁꯨ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯄꯥꯝꯃꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯗꯨꯕꯨ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯥ ꯅꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯍꯧꯖꯤꯛ ꯊꯕꯛꯇ ꯑꯣꯏꯅ ꯈꯨꯗꯛꯇ ꯑꯣꯟꯊꯣꯛꯑꯣꯏꯁꯤ ꯈꯔ ꯂꯩꯔꯒ ꯈꯟꯅꯁꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯖꯦꯕꯤꯌꯔꯗ ꯐꯥꯏꯜ ꯑꯃ ꯄꯤꯔꯒ ꯃꯁꯤꯒꯤ ꯐꯥꯏꯜ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃꯒꯤꯅꯤ ꯅꯍꯥꯛ ꯃꯤꯇꯤꯡ ꯑꯗꯨꯗ ꯆꯠꯂꯒ ꯃꯤꯇꯤꯡ ꯑꯗꯨꯕꯨ ꯌꯥꯎꯔꯨꯒꯗꯕꯅꯤ ꯑꯗꯨꯒ ꯃꯤꯇꯤꯡ ꯑꯗꯨꯗ ꯅꯍꯥꯛꯅ ꯗꯤꯜ ꯑꯁꯤ ꯌꯥꯅꯔꯛꯄ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯝꯄꯦꯅꯤ ꯑꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯟꯅꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯣꯝꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯑꯗꯣꯝꯒꯤ ꯏꯃꯥ ꯕꯕꯥꯅ ꯅꯉꯣꯟꯗ ꯊꯕꯛ ꯑꯃ ꯁꯤꯟꯅꯔꯛꯑꯒ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯀꯝꯄꯦꯅꯤ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯍꯣꯠꯅꯅꯤꯡꯉꯣꯏꯗꯕ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥꯕꯨ ꯂꯩꯒꯗꯒꯦ ꯑꯗꯨꯕꯨ ꯖꯦꯕꯤꯌꯔꯗꯤ ꯑꯁꯨꯝꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯐꯥꯏꯜ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗ ꯄꯤꯁꯜꯂꯝꯃꯒ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯑꯔꯨꯕ ꯄꯥꯔꯇꯤ ꯑꯃ ꯃꯤꯌꯥꯃꯤꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗ ꯑꯣꯏꯅ ꯃꯤꯇꯤꯡ ꯑꯗꯨꯕꯨ ꯌꯥꯎꯗꯨꯅ ꯃꯉꯣꯟꯗ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯗꯨ ꯐꯖꯅ ꯄꯤꯔꯝꯃꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯦꯕꯤꯌꯔꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗ ꯃꯁꯤꯒꯤ ꯋꯥ ꯑꯁꯦ ꯀꯅꯥꯃꯠꯇꯗ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯤꯇꯤꯡ ꯆꯠꯄ ꯆꯠꯇꯕ ꯍꯥꯏꯕ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇꯅ ꯈꯪꯉꯣꯏ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯅ ꯖꯦꯕꯤꯌꯔꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅ ꯁꯤꯟꯅꯔꯝꯃꯕ ꯃꯇꯨꯡꯗ ꯃꯍꯥꯛꯇꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯃꯤꯌꯥꯃꯤ ꯇꯝꯅ ꯄꯥꯔꯇꯤ ꯌꯥꯎꯕ ꯆꯠꯈꯤꯔꯝꯃꯤ
Masini German gi machanupa ahan Javier gi licha sajat asi. Javier gi manaunupa asisu mangodagi karimata tade. Mahaki maming asina Carlos kawi. Carlos asi nupi uba yadaba nupi khudimakta flirt tawwa nupa ama oirami. Mahakna nupi singda kyamuki sang flirt tawge haibabu makoige college gi lecture oja nupi du da phau flirt tawduna mahakna lemna tharamde. Masina supelactraduna mahak asi drug su sijanaba miyoy ama oirami. Masini German gi macha ahumgi mang taklaba punsi si. Nongmagi numita German gi assistant German da mahaki machasingna sirinakibagi paisa gi list adubu pikhalami. Asumna mahaki machasingna asuk yamba paisa asi loisilamba asi ubu matamda German di yamna angakwa faurami. Aduga mahakna mahaki machasing asina asuk yauna yamkraba paisa asi kadaidagi sijanaribano haiba asida mahaksu angakpa amadi oirami. Matam asidagi mahakna su gyan tarami madudi mahaki nupina hingingai matamda trust ki company ema lingkhalamba adugi laiba paisa singadu mahaki macha ahumda chap manana khaidoktuna macha ahumgi account singda loina hapirame haiba adu asumna paisa singasi mahaki macha singaduna phangboirami matam asida German adu thawai aduki matik warami aduga mahakna Anwarda asumna hairami. Anwar aigi isa sing aduna paisa sing adu loisan bagidi ayhak karimata wade aduga ingonda karimata pakat pasu leite adubu hojik makoina lairiba mawong asida asum makata na adum chathaba taragadi ayhaki isa singi punsi lambi asi loina soiba tare. Anwar nang cha ingonda suggestion piro ayhaki isa sing asibu matau karamna achumba lambida khongda halakani haiba asi aduga German na makata na ai hojikti karimata gyan taba ngamdre aina laikhidraba matungda makhoi ahumna tahugadriba asibu karino. Anwar na mo hairami nahaki nasasingna sumna soiriba ase nahaki suna khut jauribani yengu khanduna yengu nahaki nupina hek laikhidraba matungdagidi nahaksu nahaki business tubu chauthoknabane haiduna nahaki nasasingbu amukta fau yengsanbro nahakpu nahakti nangi business ki thabakta adum chinduna laikhiba natro maram asinani nahaki nasasingna loina soiriba ase matam asidagi German na su gyan tarami madudi Anwar na haiba wa asi achumba wani haiba asi bodagi German na su khanjarami madudi mahak asi mapa ama oibada matik chadre haiduna masigi matungdagi di mahak na su khalami madudi haujikti mahaki machasingna kari pami mahaki machasingna kari khalli haiba asigi matangda mahak su yengchalani haiduna khankhirami adubu haiba numit asi mahaki machanupi Barbie gi birthday gi numit oirami maram aduna mahaki machanupi na su mahaki mamanaba mayamgi party ma tarami aduga hariba birthday party asida aikoina waiter amabu uwa fangli waiter sigi maming asi luko kawi adubo sumna lukona mahaki thabak tawringai matamda Barbie na changaga atopa thabak khara tawinaba haiduna hairami asengbagidi Barbie na luko asibu angang ori kandagi khangakpa misa ama oirami maramdi luko gi auntie asi German gi mayumda thabak suduna leramba nupi mani asumna luko gi auntie na German gi mayumda thabak suba lakpa matamda luko so adum inaduna lakpadagi Barbie na luko bu masak khangkhibo oirami adubu hojikti luko asi chef ama oirabani haibadi master chef ama oirabani adubu Barbie na luko asi mahakna angang oiringai matamdagi asum mahaki minai ama dauna khalami asumna makoina hojik chawrba matam asida phau Barbie na luko asibu mahaki minai ama dauna khalibani adubu asigumba Barbie gi wakhalon asi German nadi yaramde German nadi luko asibu mahaki machada machadauna yamna nungsina tawjarami maramdi luko asibu honaba kanba angangni haiduna mahakna machada machadum yamna luna tawrami maram asina German na luko busu yamna pamami matam asida German na luko gi lengbanda khut thamduna luko ga wari sanaduna lerami asumna wari sanariba asibu Barbie gi boyfriend Peter na su urami modagi Peter su German gi mawong asida nungairamde maramdi asumna karisu leitaba miyoi amagadi mahaki yamna naknana wari sanaraga mahaki hek mabuk thoki machanupi gi boyfriend asibuna khangbide haiduna masdagi Peter adu fathaduna leiba ngamamde maramaduna mahakna German gi manakta changaktuna German da uncle ayhakpu masak khangbidabra ayhak Barbie gi boyfriend ni ai uncle ga wari ama khaktang sanaba pami masi personal gi oiba wari khara oi maramaduna aswaida sanarusi haiduna Peter na German da hairami adubu German di Peter si uba matamda mahakna Peter bu yamna yaningamde masdagi Peter na German da asumna hairami uncle ai Barbie bu yamna pami ai mahakpu thamoi sengna nungsi ai mahaka luhongba pami Barbie na su ai ga luhongba pambani hairami Peter gi wa si tabada German adu yamna saurami modagi German na phaglang da thelamba nongmay ama loktoktuna Peter da asumna hairami fare isanupi na su nahaka luhongba pamabanina ai masida karimta athingba piroi fare masina masi oikrabasu nahakpo hojik kari kari honaribage adubo asengbagi di German nasu mahaki machanupi Barbie na Peter bu yamna pamjai haibasi khangami maram asina German nasu mahaki detective mama thadoktuna Peter gi matangda loina thijalanbadagi Peter gi life history asi German nasu loina khangami maram asina ni German na Peter bu uba matamda yamna sauriba adu modagi German na amu Peter da sumna hangami
Hoi fare, nakoi ni luhongba haibado ayak yarage. Ai athingba karimata piraroi. Adubu nakoi luhongba lorba matungda kadaida leigadribano. Yengu, aigi isanupisu paisa karimata thokpa nate. Nahak sel kyam thoklabage. Ayaki isanupi sibu luhongba lorba matungda nahak isanupi sibu matau karamna thakadribano. Peter na mo sumna khumami. Uncle, ayak business kya amadi tawkre. Adubu ayakna tawruba business khudingma adu loina fail oibadagi amata mai paktre. Ado hojikti ayaksu aigi kokta anauwa idea ama lae. Aina Barbie luhongba taragadi Barbie hapa iba awon potsing aduna ai anauwa business ama haudoba matungda aikhoi ani yamna nungaina palage haiduna khalli. Asigumba asa leitraba Peter gi wahi asitaba matamda German adu asauba adu fadaba ngamamde mahak khangduna leiba ngamamde. Maram aduna mahakna yamna sauna sumna heklami. Nakhoi ani taibangda luhongba dilayadana mangda foba luhongba fangloi. Chalona hak mafam asidagi yamna thuna thokro hairami. Mapagi wa asitaba matamda Barbie su yamna sarami. Aduga Barbie na mapada aidi babani yadrabasu Peter ga soidana luhongani harami. Aduga Barbie na mapadi yamna sauna baba aina hariba si babadagi permission lawba nate. Aina hariba se aigi warepni. Aikhoigi hingbagi damakta babana karimta wawiganu. Ayaki imana hangtomba dress ki company dagi lakpa paisa aduna dum itei naw hingnaba honajage. Sumna haramaba matungda makhoi ani du party gi mafam aduda thoga Barbie na maki laiba mamanabi singaduda Peter makhoi ani si ikoidana luhongani haiduna lauthomi. Masigi matungda German office da yauraba matungda Anwar na German da sumna harami. Nahaki nasanupada nangna meeting chalo haiduna thakiba do madu nahaki nasanupa Javier na chalamdare. Madugi mahutta nahaki nasanupa Javier adudi mamanaba singa loinana Miami da party yawa chatkre. Asigumba Anwar gi wa sitaba matamda German adu aduki matik sauningami maramdi mahaki machanupa Javier asi mahaki mateng pangi haiduna harau jaruribani. Adubu madugi ona tainabada mahakna yamna maru oiba meeting ni yawa chatlu haiduna aduk phajana hairamba adu yawa chatlamdaba adu da mahak aduki matik sarami. Numit asidani mahaki machanupi nasu mahakna haiba ngangbaga tadagai mangonda oina chaisalamduna chatkriba adu. Masigi sumathakta numit asida mahaki machanupa yaima Carlos adu college ke principal na mangonda call toroktuna nahaki nasanupa asi aikhoige college asida tamanba ngamlaroi mahak leibadagi college ke mingset asi thiba tare mahak class su phajana yaude aduga larik su phajana tamde mahaki matam ayamba pumba mahaki mamanaba singa punduna drug saduna lei madugi sumathakta mahakna maram oiraga hauji college ta tamiba nupi khudimak amata sep oidre mahak pu hek larik ta ibi mahaki oja college ki lecturer oja nupi edogi mathakta phau mahakna nataba thabak kyama tawre maram aduna nacha ase aikhoge college asida makhata na tamanba ngamlaroi college asidagi mahakpu tanthobani nacha nupa asi lawru law haiduna call toroklami asumna nomagi numit asida mahaki macha loinamaki tahaidraba nungaitaba paw kyama taba asida mahak masa adu puba thangba ngamdraduna numit aduda mahak heart attack tawrami maram aduna German asi hauji hospital da lerami. Asumna mapa asina hospital da leire haibagi paw asi taba matamda macha ahum adu hospital tamna laami maramdi macha ahum asina su pakhalami madudi makogi mapa aduda kari thoobano haiduna adubu makoi humna yoroklaba matungdadi mapa adu karimta tawdabi leramba aduda makoi ahumgi marakta amana amagi marakta khanaraami machanupa ahan Carlos na sumna hirami aidi aigi imanaba mayamga party ga thadomaga mafum asida lai machanupa yaima Carlos nasu aisu imanaba kya amabu thadomaga mafum asida lai bani aduga mahaki machanupi ahum subi Barbie na aisu beauty salon ga thadomaga mafum asida lai bani asumna tawdana makoi ahum adu masa masagi thaba aduda yamna chinbagi moongda makoi ahum adu khanaraami asigumba masagi moong matau haibadi mapa asina hospital da naaduna leiriba asigi matangda karimta khandabida makoi gi masagi thabaksing asina hele haiduna khanbagi moong matau asi uba matamda German di thawai aduki matik nungairamde adom adom su khanduna yengbiu adomgi isa isu singna asumna torokpa taragadi adomgi thamoida kari faugani haiba adu masdagi macha ahum aduna asumna heklami baba aikoina khallubadi nahak asi yamna serious oina lereboina khallubani adubu nahakti karimata su taromde Hena serious oisalagana baba aikoida call tarau aduna taba taragadi aikoida matung tabada disturb torokanu hairamaga macha singadu mafam adudagi mapa asida oina saujalamaga chatkirami asigumba macha singi moong matosi uba matamda German na masa matonda haijarami madudi aina makoigumba icha ahum puubase ayaki khwaidagi asawa soibani isa singne na toriba sina mapagi nungsibasu karimata faudaba mapa sina sikumba condition asida lerba matam sida makogi thamoida minungsi karimata su fawwa ngamdaba makoi sing asibo aigi karamba isano haiduna khanbada German asi wakan aduki matik nungairamde daw yabadagi German gi masadu thoidok endokna di somde maram aduna hospital dagi sumahak adu discharge toroklami asumna hospital dagi discharge toroklaba matungda German na Anwar da hairami aigi isa sing ase asumna mangkhibadi pamde
ꯑꯩꯅ ꯄ꯭ꯂꯥꯟ ꯑꯃ ꯈꯜꯂꯦ ꯃꯗꯨꯅ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯩ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯤꯗꯁꯨ ꯅꯪꯅ ꯁꯄꯣꯔꯠ ꯇꯧ ꯑꯟꯋꯔ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯔꯃꯟꯅ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯟꯋꯔꯗ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯦꯕꯤꯌꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ ꯖꯦꯕꯤꯌꯔꯁꯨ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯑꯁꯤ ꯌꯥꯎꯔꯝꯃꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯕꯥꯔꯕꯤ ꯑꯗꯨ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯆꯥꯅ ꯊꯛꯅꯕ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯤꯜ ꯑꯗꯨꯕꯨ ꯄꯦꯃꯦꯟꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯋꯦꯇꯔ ꯑꯗꯨꯅ ꯕꯥꯔꯕꯤꯗ ꯅꯍꯥꯛꯀꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯁꯤꯗꯤ ꯕ꯭ꯂꯣꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯀꯥꯔꯂꯣꯁ ꯑꯗꯨ ꯌꯣꯒꯥ ꯀ꯭ꯂꯥꯁ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯌꯣꯒꯥ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯐ꯭ꯂꯔꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯀꯥꯔꯂꯣꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯁꯣꯛꯇꯣꯏ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯨꯅ ꯌꯣꯒꯥꯒꯤ ꯑꯣꯖꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯉꯣꯟꯗꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯀꯥꯔꯂꯣꯁ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯃꯗꯤ ꯐꯣꯟꯅꯆꯤꯡꯕ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇꯁꯨ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯀꯌꯥ ꯑꯃ ꯊꯧꯔꯛꯇꯨꯅ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯣꯟ ꯑꯃꯗꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯕ꯭ꯂꯣꯛ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯃꯈꯣꯏ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯍꯟ ꯅꯨꯄꯤ ꯑꯃꯅ ꯒꯦꯁ ꯍꯥꯎꯁꯀꯤ ꯃꯅꯨꯡ ꯇꯝꯅ ꯄꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟꯗꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯁꯥꯠꯇꯣꯛꯅꯔꯒ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯀꯣꯛ ꯆꯥꯛꯑꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯞꯀꯠꯇꯨꯅ ꯄꯨꯈꯤꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯔꯃꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯂꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯖꯔꯃꯟꯅ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯜ ꯑꯃꯗ ꯀꯥꯟꯗꯨꯅ ꯄꯨꯊꯣꯔꯛꯑꯒ ꯇꯦꯛꯁꯤ ꯑꯃ ꯐꯥꯗꯨꯅ ꯃꯈꯣꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯖꯔꯃꯟꯗ ꯕꯕꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯁꯤꯡ ꯕ꯭ꯂꯣꯛ ꯇꯧꯔꯤꯕ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯖꯔꯃꯟꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯗꯨ ꯕꯦꯡꯀ꯭ꯔꯞ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯑꯟꯋꯔꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯄꯩꯁా ꯄꯨꯝꯕ ꯂꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯕ ꯈꯨꯠꯇ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯀꯝꯄꯦꯅꯤꯒꯤ ꯁꯤꯌꯥꯔ ꯃꯌꯥꯝ ꯑꯃꯁꯨ ꯅꯈꯣꯏꯒꯤ ꯃꯤꯡꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯍꯧꯕ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯅꯁꯨ ꯅꯈꯣꯏꯕꯨ ꯐꯥꯕ ꯂꯥꯛꯀꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗꯒꯤ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯀꯜꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯄꯨꯄꯨꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇꯅ ꯈꯪꯕꯁꯨ ꯉꯝꯃꯔꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯒꯅꯤ ꯌꯦꯡꯉꯨ ꯏꯆꯥꯁꯥ ꯉꯔꯥꯡꯗ ꯅꯪꯒꯤ ꯕꯕꯥ ꯑꯁꯤ ꯑꯐꯥꯎꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯣꯏꯔꯝꯃꯤꯕꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡꯗꯒꯤꯗꯤ ꯅꯈꯣꯏ ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡꯒꯤ ꯆꯔꯥ ꯐꯪꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯗꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯗꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯖꯔꯃꯟꯒꯤ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯖꯔꯃꯟꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅꯗꯤ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯇꯦꯛꯁꯤ ꯑꯗꯨꯗ ꯇꯣꯡꯉꯕ ꯃꯇꯨꯡꯗ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯌꯨꯝ ꯑꯃꯗ ꯊꯨꯡꯉꯝꯃꯤ ꯌꯨꯝ ꯑꯁꯤꯅꯤ ꯖꯔꯃꯟꯒꯤ ꯃꯄꯥꯒꯤ ꯃꯌꯨꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯃꯈꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯑꯗꯨꯕꯨ ꯖꯔꯃꯟꯒꯤ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯔꯝꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯐꯠꯂꯝꯗꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯅꯤꯡꯈꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯅꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯉꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯏꯁꯤꯡ ꯂꯧꯅꯕꯒꯤꯗꯃꯛꯇ ꯇꯣꯇꯤꯒꯤ ꯀꯣꯟꯖꯤꯟ ꯑꯗꯨ ꯂꯩꯔꯨꯕ ꯃꯇꯝꯗ ꯏꯁꯤꯡꯗꯤ ꯑꯃꯠꯇ ꯇꯥꯔꯛꯑꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯖꯔꯃꯟꯒꯤ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯔꯃꯟꯅ ꯇꯟ ꯈꯔꯕꯨ ꯄꯨꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯇꯟꯁꯤꯡ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯑꯃꯃꯝ ꯄꯤꯔꯒ ꯏꯆꯥꯁꯥ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯥꯃꯠꯇ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯔꯃꯟꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤ ꯎꯔꯒ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ ꯌꯨꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅꯕꯨ ꯄꯩꯁꯥ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯂꯣꯏꯅ ꯁꯦꯝꯖꯤꯟꯕ ꯌꯥꯗꯣꯔꯤꯕꯅꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯑꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯄꯨꯂꯤꯁꯅ ꯐꯥꯒꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯅ ꯂꯣꯏꯒꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯦꯞ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯑꯁꯤꯅꯤ ꯅꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯈꯪꯗꯕꯁꯤꯡꯗ ꯀꯣꯏꯆꯠ ꯆꯠꯄ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯐꯥꯗꯨꯅ ꯖꯦꯜꯗ ꯁꯣꯏꯗꯅ ꯊꯝꯖꯟꯒꯅꯤ ꯍꯥꯏꯕ ꯑꯁꯦ ꯅꯈꯣꯏꯒꯤ ꯅꯀꯣꯛꯇꯒꯤ ꯀꯥꯎꯗꯕ ꯐꯒꯅꯤ ꯑꯗꯨꯅ ꯏꯆꯥꯁꯥ ꯑꯩꯈꯣꯏꯅ ꯑꯇꯦꯛꯄ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯑꯗꯣ ꯏꯆꯥꯁꯥ ꯅꯈꯣꯏ ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛ ꯊꯤꯕ ꯇꯥꯕꯅꯤ ꯅꯪꯒꯤ ꯕꯕꯥꯗꯤ ꯍꯧꯖꯤꯛ ꯑꯍꯟ ꯑꯣꯏꯕꯒꯤ ꯌꯥꯝꯅꯁꯨ ꯁꯣꯜꯂꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯥꯏꯕ ꯑꯁꯤ ꯑꯣꯏꯊꯣꯛꯑꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯂꯩꯔꯕꯅꯤ ꯕꯕꯥꯕꯨ ꯁꯦꯟꯅꯕ ꯍꯥꯏꯕ ꯑꯁꯦ ꯃꯗꯨꯗꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅꯁꯨ ꯀꯔꯤ ꯍꯥꯏꯕ ꯕꯕꯥ ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯁꯨ ꯍꯥꯏꯕ
ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯕꯕꯥ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ, ꯃꯗꯨꯒꯤ ꯆꯥꯟꯁ ꯑꯃꯠꯇ ꯂꯩꯇꯦ꯫ ꯖꯔꯃꯟꯅ ꯑꯃꯨꯛ ꯍꯣꯏ ꯐꯔꯦꯅꯦ, ꯅꯈꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯆꯥꯟꯁ ꯑꯃꯠꯇ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯁꯨ ꯆꯥꯅ ꯊꯛꯅꯕꯒꯤ ꯆꯥꯟꯁ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯕꯨ ꯀꯃꯥꯏꯅ ꯂꯩꯒꯗ꯭ꯔꯤꯕꯅꯣ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯔꯃꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯄꯣꯈꯝ ꯑꯃ ꯄꯥꯏꯗꯨꯅ ꯊꯤꯟꯗꯨꯅ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯍꯧꯖꯤꯛ ꯅꯈꯣꯏ ꯊꯕꯛ ꯊꯤꯕ ꯆꯠꯂꯣ, ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯥꯔꯕꯤꯅ ꯏꯔꯨ ꯂꯨꯖꯅꯕ ꯍꯥꯏꯗꯨꯅ ꯇꯦꯞ ꯑꯗꯨ ꯍꯥꯡꯇꯣꯛꯑꯕ ꯃꯇꯝꯗ ꯏꯁꯤꯡ ꯑꯃꯨꯕ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯁꯦꯅꯤꯇꯥꯏꯖꯔ ꯑꯃꯈꯛꯇꯪꯗꯤ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯥꯔꯕꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ, ꯃꯁꯥ ꯑꯃꯗꯤ ꯃꯈꯣꯡ ꯄꯨꯝꯕ ꯂꯣꯏꯅ ꯁꯦꯅꯤꯇꯥꯏꯖꯔ ꯑꯗꯨꯅ ꯆꯥꯝꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯕꯥꯔꯕꯤ ꯑꯗꯨ ꯊꯕꯛ ꯇꯧꯕ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯀꯣꯜ ꯇꯧꯗꯨꯅ ꯂꯣꯟ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯕꯤꯌꯔꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯜꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯖꯦꯕꯤꯌꯔꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯀꯔꯤꯃꯠꯇ ꯄꯥꯡꯕꯤꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗꯒꯤꯁꯨ ꯖꯦꯕꯤꯌꯔꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯆꯥꯊꯣꯛ ꯇꯛꯊꯣꯛꯄ, ꯈꯦꯠꯇꯣꯛꯅꯕ ꯂꯣꯏꯅꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯕꯤꯌꯔꯅꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯗꯤ ꯇꯤꯟꯅꯗꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯕꯥꯔꯕꯤ ꯑꯁꯤ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯄꯤꯇꯔꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ $5,000 ꯈꯛꯇꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯄꯤꯇꯔꯅꯁꯨ ꯕꯥꯔꯕꯤꯗ "ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯕꯥꯔꯕꯤ? ꯅꯍꯥꯛꯅꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯔꯕ ꯃꯤ ꯑꯃ ꯑꯣꯏꯔꯤꯕꯅꯣ? ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯔꯛꯑꯣ"꯫ ꯕꯥꯔꯕꯤꯅ "ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤ, ꯅꯍꯥꯛ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯪꯗꯤ ꯄꯥꯡꯕꯤꯌꯨ ꯀꯩꯗꯧꯕꯒꯦ"꯫ ꯑꯗꯨꯕꯨ ꯄꯤꯇꯔꯁꯨ ꯃꯍꯥꯛꯀꯤ ꯄꯩꯁꯥꯗꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯤꯇꯔꯅꯁꯨ ꯕꯥꯔꯕꯤꯗ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯔꯝꯗꯦ꯫ ꯑꯗꯨꯒ ꯄꯤꯇꯔꯅꯁꯨ ꯍꯧꯖꯤꯛꯇꯤ ꯕꯥꯔꯕꯤꯒ ꯃꯈꯥ ꯇꯥꯅ ꯃꯔꯤ ꯂꯩꯅꯕ ꯑꯁꯤ ꯄꯥꯝꯃꯝꯗꯦ, ꯃꯔꯝꯗꯤ ꯕꯥꯔꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯤꯇꯔꯅꯁꯨ ꯕꯥꯔꯕꯤꯗ ꯑꯣꯏꯗ ꯄꯥꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯁꯟꯗꯨꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯤꯇꯔꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯕꯥꯔꯕꯤꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯎꯅ ꯐꯣꯟ ꯑꯗꯨꯕꯨ ꯀꯛꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯥꯔꯕꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯄꯤꯇꯔꯒꯤꯗꯃꯛꯇ ꯇꯧꯕꯤꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯍꯥꯛꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯄꯤꯇꯔꯅ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯌꯦꯡꯕꯤꯔꯛꯇꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯀꯥꯔꯂꯣꯁꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯄꯥꯒꯤ ꯃꯇꯦꯡꯗꯒꯤ ꯃꯍꯥꯛ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯐꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯝꯄꯦꯅꯤ ꯑꯗꯨꯒꯤ ꯕꯣꯁ ꯑꯗꯨꯅ ꯀꯥꯔꯂꯣꯁꯄꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ, ꯃꯔꯝꯗꯤ ꯀꯥꯔꯂꯣꯁꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯕꯣꯁ ꯑꯁꯤꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯍꯥꯟꯅ ꯉꯥꯡꯅꯈ꯭ꯔꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯀꯥꯔꯂꯣꯁꯀꯤ ꯃꯃꯥꯟꯅꯕꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯕꯛ ꯑꯁꯤ ꯑꯗꯨꯝ ꯀꯥꯔꯂꯣꯁꯅ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯦꯛꯁ ꯁꯤꯟꯗ ꯖꯔꯃꯟꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯔꯃꯟꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, "ꯅꯈꯣꯏ ꯉꯁꯤꯒꯤ ꯄꯩꯁꯥ ꯀꯌꯥꯗꯤ ꯇꯥꯟꯅꯔꯛꯂꯕ"? ꯃꯇꯝ ꯑꯗꯨꯗ ꯖꯦꯕꯤꯌꯔꯅ ꯃꯄꯥꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗꯁꯨ ꯐꯤꯂꯝꯒꯤ ꯇꯤꯀꯦꯠ 2 ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯕ꯭ꯂꯦꯛ ꯇꯤꯀꯦꯠ ꯌꯣꯜꯂꯒ ꯄꯩꯁꯥ ꯇꯥꯜꯂꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯥꯔꯕꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯕꯥꯔꯕꯤꯗ "ꯅꯍꯥꯛꯇꯤ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯕ ꯄꯩꯁꯥ ꯑꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯕꯥꯔꯕꯤꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯖꯦꯕꯤꯌꯔꯒꯤ ꯑꯇꯥꯡꯕ ꯒꯥꯔꯤ ꯑꯗꯨ ꯌꯣꯟꯊꯣꯛꯑꯒ ꯄꯩꯁꯥ ꯈꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯦꯀꯞꯀꯤ ꯄꯣꯠꯆꯩ ꯂꯩꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯕ ꯄꯩꯁꯥ ꯑꯗꯨꯅꯤ ꯕꯕꯥꯗ ꯄꯤꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯕꯤꯌꯔꯅ ꯕꯥꯔꯕꯤꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯥꯔꯂꯣꯁꯅ ꯃꯍꯥꯛꯁꯨ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯐꯪꯉꯦ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯔꯂꯣꯁꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯍꯌꯦꯡꯗꯒꯤ ꯀꯝꯄꯦꯅꯤ ꯑꯗꯨꯗ ꯊꯕꯛ ꯆꯠꯄ ꯍꯧꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯔꯃꯟꯅ ꯃꯆꯥꯅꯨꯄꯥ ꯀꯥꯔꯂꯣꯁꯇ "ꯌꯥꯝꯅ ꯐꯔꯦ ꯏꯆꯥꯅꯨꯄꯥ, ꯑꯗꯨꯒ ꯕꯥꯔꯕꯤ ꯑꯃꯗꯤ ꯖꯦꯕꯤꯌꯔ ꯅꯈꯣꯏ ꯑꯅꯤꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛ ꯐꯪꯅꯕ ꯍꯣꯠꯅꯔꯣꯀꯣ"꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯒꯤ ꯍꯅꯨꯕꯤ ꯀꯤꯌꯔꯇꯦꯀꯔ ꯑꯗꯨ ꯂꯥꯛꯑꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯂꯣꯀꯣꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯂꯣꯀꯣ ꯑꯃꯗꯤ ꯍꯅꯨꯕꯤ ꯀꯤꯌꯔꯇꯦꯀꯔ ꯑꯁꯤꯁꯨ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯖꯔꯃꯟꯒꯤ ꯄ꯭ꯂꯥꯟꯅꯦ ꯍꯥꯏꯕ ꯑꯁꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇ꯭ꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯇꯁꯦꯡꯅ ꯖꯔꯃꯟꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯃ ꯑꯣꯏꯅ ꯎꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯣꯀꯣꯅ ꯗ꯭ꯔꯦꯁ ꯑꯃꯗꯤ ꯃꯈꯣꯏꯗ ꯗꯔꯀꯥꯔ ꯇꯥꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯕꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯣꯀꯣꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯑꯃꯁꯨ ꯄꯨꯕꯤꯔꯛꯑꯝꯃꯤ꯫ ꯀꯤꯌꯔꯇꯦꯀꯔ ꯍꯅꯨꯕꯤ ꯑꯗꯨꯅꯁꯨ ꯃꯈꯣꯏꯗ ꯄꯩꯁꯥ ꯈꯔꯕꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯔꯃꯟꯅ ꯃꯈꯣꯏꯅ ꯄꯤꯔꯛꯏꯕ ꯄꯩꯁꯥ ꯑꯗꯨꯕꯨ ꯂꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯖꯔꯃꯟꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯃꯁꯥꯅ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯄꯩꯁꯥ ꯇꯥꯜꯍꯟꯕ ꯑꯗꯨ ꯄꯥꯝꯃꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯔꯃꯟꯅ ꯀꯤꯌꯔꯇꯦꯀꯔ ꯅꯨꯄꯤ ꯑꯗꯨꯗ "ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯝꯕꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯄꯤꯔꯤꯕ ꯑꯁꯤꯅ ꯌꯥꯔꯦ꯫ ꯄꯩꯁꯥ ꯑꯁꯤ ꯑꯃꯨꯛꯇ ꯂꯧꯁꯟꯕꯤꯌꯨ, ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯑꯖꯨꯝ ꯇꯧꯔꯒ ꯌꯨꯝ ꯑꯁꯤꯕꯨ ꯄꯨꯖꯒꯦ꯫ ꯑꯗꯨꯕꯨ ꯆꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯑꯁꯦ ꯅꯈꯣꯏꯅ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇꯗꯗꯤ ꯍꯥꯏꯕꯤꯒꯅꯨ"꯫ ꯃꯗꯨꯗꯒꯤ ꯖꯦꯕꯤꯌꯔꯅ ꯂꯣꯀꯣꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯃꯗ ꯊꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯣꯀꯣꯅ ꯖꯦꯕꯤꯌꯔꯕꯨ ꯒꯥꯔꯤ ꯑꯃꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯖꯦꯕꯤꯌꯔꯅ ꯃꯍꯥꯛꯅ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯗꯨꯅ ꯊꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯇꯣꯞꯄ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯃꯕꯨꯁꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯀꯝꯄꯤꯠ ꯇꯧꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯖꯦꯕꯤꯌꯔꯒꯤ ꯕꯁ ꯑꯁꯤꯕꯨ ꯍꯦꯟꯀꯠꯇꯨꯅ ꯄꯦꯇ꯭ꯔꯣꯜ ꯄꯝꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯍꯦꯛꯇ ꯈꯥꯝꯖꯟꯈꯤ꯫ ꯑꯁꯨꯝꯅ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯖꯦꯕꯤꯌꯔꯒꯤ ꯕꯁꯇꯒꯤ ꯑꯗꯨꯝ ꯍꯦꯟꯀꯠꯂꯒ ꯊꯧꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯖꯦꯕꯤꯌꯔꯒꯤ ꯕꯁ ꯑꯗꯨ ꯄꯦꯁꯦꯟꯖꯔ ꯄꯥꯛꯅ ꯇꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗꯅ ꯑꯃꯨꯛ ꯂꯣꯀꯣꯅ ꯕꯥꯔꯕꯤ ꯑꯗꯨꯕꯨ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯄꯨꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗꯅꯤ ꯂꯣꯀꯣꯅ ꯆꯤꯞ ꯑꯣꯏꯔꯤꯕ ꯑꯁꯤ꯫ ꯃꯈꯣꯏꯒꯤ ꯀꯤꯆꯟ ꯑꯁꯤ ꯌꯥꯝꯅ ꯃꯣꯠꯂꯤ꯫ ꯑꯗꯨꯒ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯤꯞ ꯑꯃꯅ ꯆꯥꯅ ꯊꯛꯅꯕꯗ ꯃꯇꯤꯟ ꯁꯤꯠꯆꯟꯈꯤꯕ ꯑꯗꯨ ꯕꯥꯔꯕꯤꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨꯕꯨ ꯀꯁꯇꯃꯔꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯕꯥꯔꯕꯤꯒꯤ ꯃꯁꯥꯗ ꯑꯣꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯀꯣꯗ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯂꯣꯀꯣꯅ ꯑꯁꯨꯝꯅ ꯇꯧꯗꯅꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯁꯇꯃꯔꯁꯤꯡ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯁꯤ ꯄꯤꯔꯤꯕ ꯑꯁꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯕꯥꯔꯕꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯑꯣꯅꯤꯡꯕ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯔꯦꯁꯇꯨꯔꯦꯟ ꯀꯌꯥ ꯑꯃꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯪꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅꯁꯨ ꯉꯛꯆꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯆꯪꯈ꯭ꯔꯕ ꯔꯦꯁꯇꯨꯔꯦꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯁꯨ ꯑꯁꯨꯝꯅ ꯇꯤꯟ ꯁꯤꯠꯆꯜꯂꯒ ꯃꯉꯣꯟꯗ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯄꯤꯔꯛꯑꯝꯃꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯕꯥꯔꯕꯤꯅ ꯂꯣꯀꯣꯗ ꯑꯩꯍꯥꯛꯇꯤ ꯑꯁꯤꯒꯨꯝꯕ ꯑꯃꯣꯠꯄ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯣꯀꯣꯅ ꯑꯃꯨꯛ ꯌꯦꯡꯉꯣ ꯑꯩꯅ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯐꯣꯔꯁ ꯇꯧꯔꯒ ꯄꯨꯔꯛꯄ ꯅꯠꯇꯦ꯫ ꯅꯍꯥꯛꯀꯤ ꯕꯕꯥꯅ ꯅꯪꯕꯨ ꯊꯕꯛ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯅꯤ꯫ ꯅꯍꯥꯛ ꯍꯧꯖꯤꯛ ꯅꯈꯨꯠꯇ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯇꯥꯕꯅꯤ꯫ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯄꯩꯁꯥ ꯐꯪꯒꯅꯤ? ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯕꯥꯔꯕꯤꯁꯨ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯍꯥꯛ ꯊꯕꯛ ꯑꯁꯤꯕꯨ ꯌꯥꯎꯕ ꯇꯥꯔꯝꯃꯤ꯫ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯥꯔꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨꯕꯨ ꯁꯨꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯖꯦꯕꯤꯌꯔ ꯑꯁꯤ ꯀꯤꯆꯟꯗ ꯀꯣꯐꯤ ꯁꯦꯝꯅꯕ ꯀꯟꯅ ꯇꯧꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯥꯔꯂꯣꯁ ꯑꯗꯨ ꯕ꯭ꯂꯔ ꯆꯠꯄ ꯃꯤꯡꯁꯦꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯀꯣꯏ ꯀꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅꯁꯨ ꯈꯪꯉꯛꯑꯦ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯒꯤ ꯈꯟꯖꯜꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯖꯔꯃꯟꯅ ꯃꯆꯥ ꯑꯍꯨꯝ ꯑꯁꯤꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯆꯥꯅ ꯊꯛꯅꯕ ꯑꯍꯥꯎꯕ ꯀꯌꯥ ꯑꯃꯕꯨ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯃꯍꯥꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯝꯅ ꯖꯔꯃꯟꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯔꯛ ꯃꯔꯛꯇ ꯑꯟꯋꯔꯅꯁꯨ ꯖꯔꯃꯟꯕꯨ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯀꯥꯔꯂꯣꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯕꯣꯁꯅ ꯄꯨꯡ ꯉꯥꯡꯕ ꯇꯥꯗꯒꯩ ꯃꯍꯥꯛꯀꯤ ꯃꯊꯧꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯒ ꯔꯦꯁꯇꯨꯔꯦꯟꯗꯅ ꯕꯥꯔꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯣꯠ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒ ꯑꯗꯨꯝ ꯊꯦꯡꯖꯤꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤꯗ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯊꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯉꯣꯟꯗꯐꯥꯎ ꯆꯥꯅ ꯊꯛꯅꯕ ꯑꯗꯨ ꯍꯩꯖꯟꯕ ꯀꯌꯥ ꯑꯃꯅꯤ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯑꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯄꯨꯅꯁꯨ ꯕꯥꯔꯕꯤꯗ ꯉꯥꯡꯕ ꯆꯩꯕ ꯑꯁꯤ ꯌꯥꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯥꯔꯕꯤꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯉꯥꯡꯕ ꯆꯩꯕ ꯀꯌꯥ ꯑꯃ ꯇꯧꯈꯤꯕ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤꯅ ꯃꯉꯣꯟꯗ ꯇꯧꯔꯛꯄ ꯑꯁꯤꯗ꯫ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯖꯦꯕꯤꯌꯔ ꯑꯁꯤ ꯃꯍꯥꯛꯀ ꯑꯗꯨꯝ ꯀꯝꯄꯤꯠ ꯇꯧꯅꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯁꯨ ꯑꯗꯨꯝ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯊꯕꯛ ꯑꯗꯨꯕꯨꯗꯤ ꯇꯣꯛꯑꯝꯗꯦ꯫ ꯔꯦꯁꯇꯨꯔꯦꯟꯒꯤ ꯊꯕꯛ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯕꯥꯔꯕꯤ ꯑꯁꯤ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯗ ꯅꯨꯡꯗꯥꯡ ꯊꯦꯡꯕꯐꯥꯎ ꯂꯩꯊꯔꯒ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯒꯤ ꯁꯤꯠꯇꯣꯛ ꯆꯥꯝꯊꯣꯛꯄꯅꯆꯤꯡꯕ ꯑꯁꯤ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯃꯤꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯥꯔꯕꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯥꯔꯕꯤ ꯑꯁꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯑꯔꯦꯝ ꯑꯈꯥꯛꯁꯤꯡ ꯑꯁꯤ ꯑꯣꯏꯅ ꯆꯥꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯁꯤ ꯆꯥꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯣꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯔꯃꯟꯅꯁꯨ ꯈꯪꯉꯝꯃꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯕꯥꯔꯕꯤ ꯑꯁꯤ ꯆꯥꯕ ꯊꯛꯄꯗ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯕꯥꯔꯕꯤꯅ ꯌꯥꯝꯅ ꯑꯇꯦꯟꯕ ꯃꯇꯝꯗ ꯆꯥꯅ ꯊꯛꯅꯕ ꯑꯁꯤ ꯃꯌꯥꯝ ꯆꯥꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯣꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯕꯥꯔꯕꯤꯒꯤ ꯆꯥꯕ ꯊꯛꯄꯗ ꯍꯩꯅꯗꯕꯤ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯇꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯖꯔꯃꯟꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯉꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯖꯔꯃꯟꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯆꯟꯅꯨꯄꯤ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯈꯪꯉꯝꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯂꯥꯌꯦꯡꯊꯣꯛꯄꯤꯔꯝꯒꯗꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯕꯥꯔꯕꯤꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯕꯕꯥꯗ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯒꯗ꯭ꯔꯤꯕꯅꯣ? ꯅꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯅꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯈꯤꯗꯦ꯫ ꯅꯪꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯥ? ꯅꯍꯥꯛꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯐꯥꯎꯕ ꯅꯆꯥꯁꯤꯡꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯄ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯌꯥꯎꯔꯝꯃꯣꯏ ꯅꯠꯇ꯭ꯔꯥ? ꯅꯍꯥꯛꯅ ꯑꯩꯈꯣꯏꯒ ꯐꯝꯃꯤꯟꯅꯔꯒ ꯅꯣꯡꯃꯇ ꯐꯥꯎ ꯋꯥꯔꯤ ꯁꯥꯕꯤꯈꯤꯕ꯭ꯔꯥ? ꯑꯗꯨꯁꯨ ꯇꯧꯔꯝꯃꯣꯏ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯀꯥꯔꯂꯣꯁꯀ ꯖꯦꯕꯤꯌꯔꯒꯅꯗꯤ ꯑꯩꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯈꯪꯕꯅꯤ꯫ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯅꯐꯥꯎ ꯑꯩꯒꯤ ꯑꯅꯥꯕ ꯑꯁꯤ ꯈꯪꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯦ ꯈꯪꯕꯤꯗ꯭ꯔꯤꯕ ꯑꯁꯦ ꯕꯕꯥ ꯅꯍꯥꯛ ꯈꯛꯇꯪꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯅꯕ ꯃꯇꯝ ꯅꯉꯣꯟꯗ ꯂꯩꯈꯤꯗꯦ ꯅꯠꯇ꯭ꯔꯥ ꯕꯕꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯕꯥꯔꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯔꯃꯟ ꯑꯗꯨ ꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯦ꯫
Maramdi machanupina mangoda hana haikiba wa mayamsing adu achumba ngakta oiramba asinani. Haujikti German su mahakna mamang thakta tawkhriba asoiba mayamsing adu khangakpadagidi machasinggi matam kaya ama khaidoktuna machasingbu asumba lambida chalalage haiduna khalami. Aduba haujikti mahakna machasing asida asumba lambi takpa matamda machasing asina mahaki wa asibu tabiroidra haibagi mangonda akiba lerami. Maramdi mahakna mamangda machasinggi matam khaidokpidabida asoiba thabak kaya ama tawkhibanani. Haujikti mahaksu mahaki asoiba adu khangjarami. Masigi matungda lokona Barbie bu trakta puduna mafam amada chalami. Mafam asida Barbie asi masadu yamna ingami. Maram aduna Barbie da lokona mahaki jacket amadi khompu pibirami. Asengbagidi haujik Barbie asi paisa phajana thoktribani. Maram aduna lokona mateng pangbiribani. Somna haujikti Barbie su mahakna thina taromba lokona mahaki damakta khanbirakwa mayam asi uba matamda mahakna loko busu tapna pamba horoklami. Aduga somdana Peter adu mahaki anauba girlfriend aduga golf sanaba chalami. Mafam asida Peter na Anwar bu rami. Matam asidadi Peter adu yamna nga'ami maramdi Barbie na mangonda mahaki mapagi leramba paisa pumba Anwar na loina hatuna mahaki mapagi company bu bankrupt chalankhre haiduna hana hairakpa adunani. Somna haujikti Peter su mafam asida Anwar si uba matamda mangonda angakpa kharadi faromi. Mastagi numit kharani leraba matungdadi haujikti Carlos su mahaki thaba adu puning changna tawbana haujikti mahaki boss na mangonda makhata na ngangba chaiba adu karimta tawkhidre. Aduga somdasu loko amadi Barbie makoini du restaurant gi pochai ke ama leiba bazar tamna salami. Somna satpa matam asida Barbie amadi loko makoini si street food ke ama chaduna makoini yamna nungaina su koiba langba torami. Aduba somna toriba si Barbie gi oinadi mahake punsida anauba experience ngaktani. Haujikti Barbie su asigumba lifestyle asi tapna pamba horoklami. Aduba somdadi haujiksu Javier ga mahaka he competition tanaba driver aduga makoini gi marakta khana chainaba dum thoktuna lerami. Aduba numit asidadi Javier amadi bus driver makoini na khanaba matamda bus driver dugi pocketagi business ka mari lenaba lairik ama taraklami. Aduba yamna ngaklibadi Javier ni yamna pamjana paba business ki lairik aduga chap manarami. Haiba driver dudagi tarakliba business ki lairik adusu Javier na bus driver aduda nahaksu masigi business ki lairik asi pabra haiduna ngami. Driver aduna su pai aihak business ka mari lenaba lairik sing asi paba asi yamna pami hairaklami. Asumna makoini si ngasaidagi sawgatnaramba du makoini gi apamba lairik matangda wakhalon manaramba sida makoini du yamna thuna mamanaba oikhirami. Aduga somna kanda su Barbie adu mahaki tolop adu phangami. Aduba hantakki tha asidi Barbie na mahaki tolop adu phangma matamda mahaki tonganba tips kaya ama basu phangami. Adubu restaurant asigi mapu aduna Barbie gi tips ki paisa sing adudagi paisa khara ka aga Barbie da paisa adu pithoraklami. Barbie na restaurant adugi mapu aduda tips ki paisa sing adu mahakini paisa adu kakpa yaru haiduna sarami. Maramdi paisa adu mahakna thabak kanna sujabagi phangjabani haiduna restaurant adugi mapu aduda mahakna hairami. Modagi lukona Barbie na sauriba adubu phatharaga atopa mafam amada puraga restaurant asigi chanariba niyom sing adubu loina takpirami. Maram aduna mafam aduda khana chenage tawba adu tokhirami. Adubu haujik phawba Barbie adu mahakna yamna kanna honajaraga tanjaba paisa habadi mahakna phangiba tips mayam sing adudagi restaurant gi mapu aduna paisa khara kakpa aduda mahak haujiksu adum yamna nungaitaba farami. Matam asidadi Barbie su gyan tarami madudi mahakna mamang thakki matamda lupa lakh kaya ama loisanba adu haujikti makoigi restaurant gi mapu aduna paisa khara kaktang mangondagi kaoba matamda paisa gi value asi kya ama yamna maru oi haiba asi mahaksu haujikti khangami. Aduba haujikti Barbie da $100 gi senfam asi yamna achowa paisa ama oirami. Matam asidagi su mahakna paisa tanba asi aduki matik wai haiba asi mahakna gyan tarami. Maram aduna Barbie asi thawai nungaitana kapami. Aduga sumna toriba sibu lukona su themjanbirami. Asigi matungda machasing aduna yumda halaba matungda mahaki mapa German da makoigi thagi tolopsing adubu loina pirami. German na machagi paisa sing adudagi yumgi sijananaba paisa khara khaidokhraba matungda paisa kharadi saving torami. Aduga paisa khara amana makoigi amanba yum asibu semjanaba haiduna torami. Haujikti German su machagi hongakliba mong matawsing asida yamna harauba haibadu oirami. Asumna haujikti German asi machasinga matam kaya ama punduna chana thaknaba sing asi pulap chaminaduna nongna khena harau nungaina machasing aduga leminarami. Adubu asigumba punsi asi mahakna paisa pairinge matamdadi mangonda phangaktaba oirami. Asumna haujikti German nasu gyan tarami madudi miyoibana paisa kya ama leiba taragasu paisana asigumba nungaiba asi leiba phangwa haiba adu. Maram adudagi German nasu mahaki hingamiba punsi mahing asi yamna khenare haiba adu mahakna haujikti gyan taraklami. Haujikti Javier su mahaki thabak suba maduda mahaki mamanaba kya ama lerami. Aduga somdana Barbie su mahaki thabak tawba haibagi sang adu hena hengkalami. Haujikti Barbie amadi luko makoini su tapna naksanarpa haibadu oirami.
ꯑꯁꯦꯡꯕꯒꯤꯗꯤ ꯕꯥꯔꯕꯤ ꯑꯁꯤ ꯑꯍꯥꯟꯕ ꯃꯇꯝꯗ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯕ ꯍꯩꯅꯔꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯔꯃꯟꯒꯤ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯕꯨꯁꯨ ꯁꯦꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯔꯃꯟꯒꯤ ꯃꯆꯥ ꯑꯍꯨꯝ ꯑꯁꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯍꯤꯡꯉꯝꯃꯤꯕ ꯂꯛꯖꯔꯤꯌꯁꯀꯤ ꯂꯥꯏꯐ ꯑꯗꯨ ꯄꯨꯡꯀꯥꯎ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯃꯑꯣꯡ ꯑꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯕꯥꯔꯕꯤꯅ ꯂꯩꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯑꯆꯧꯕ ꯄꯥꯔꯇꯤ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯇꯧꯔꯤꯕ ꯄꯥꯔꯇꯤ ꯑꯗꯨꯗ ꯂꯣꯏꯅ ꯑꯦꯟꯖꯣꯏ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯄꯥꯔꯇꯤ ꯑꯁꯤꯗꯗꯤ ꯂꯨꯀꯣ ꯑꯃꯗꯤ ꯕꯥꯔꯕꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯑꯁꯤ ꯈꯪꯅꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯥꯔꯕꯤ ꯑꯃꯗꯤ ꯂꯨꯀꯣ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯤꯁ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗꯅ ꯑꯃꯨꯛ ꯄꯤꯇꯔꯅ ꯑꯟꯋꯔꯕꯨ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯑꯟꯋꯔꯗꯒꯤ ꯄꯤꯇꯔꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯗꯨ ꯂꯣꯏꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯕꯥꯔꯕꯤꯁꯨ ꯃꯍꯥꯛꯀꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯐꯪꯉꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯇꯣꯂꯣꯞꯀ ꯂꯣꯏꯅꯅ ꯇꯤꯞꯁ ꯐꯪꯕ ꯃꯇꯝꯗ $400 ꯐꯪꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯥꯔꯕꯤ ꯑꯃꯗꯤ ꯂꯨꯀꯣ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯕꯖꯥꯔꯗ ꯄꯣꯠ ꯂꯩꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯕꯥꯔꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯥꯏꯠ ꯁꯤꯞ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯨꯀꯣꯁꯨ ꯕꯥꯔꯕꯤꯒꯗꯤ ꯂꯩꯃꯤꯟꯅꯅꯤꯡꯕꯅꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯂꯨꯀꯣꯅꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯕꯥꯔꯕꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯃ ꯍꯥꯟꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯅ ꯕꯥꯔꯕꯤꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯕꯥꯔꯕꯤꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯔꯝꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯒꯤ ꯑꯀꯤꯕꯅ ꯃꯍꯥꯛꯅ ꯕꯥꯔꯕꯤꯒ ꯌꯥꯝ ꯍꯦꯟꯅ ꯀ꯭ꯂꯣꯖ ꯑꯣꯏꯁꯟꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯔꯣꯝꯗꯁꯨ ꯑꯃꯨꯛ ꯄꯤꯇꯔ ꯑꯗꯨ ꯑꯟꯋꯔꯗꯒꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯉꯕ ꯃꯇꯨꯡꯗ ꯖꯔꯃꯟꯕꯨ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯤꯇꯔꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯖꯔꯃꯟꯗꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤ ꯃꯈꯣꯏ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤ ꯀꯅꯥꯃꯠꯇꯅ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯖꯔꯃꯟꯅ ꯄꯤꯇꯔꯗ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯄꯤꯇꯔꯅꯁꯨ ꯑꯩꯍꯥꯛꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯅꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯟꯋꯔꯗꯒꯤ ꯈꯪꯉꯛꯄꯅꯤ꯫ ꯅꯍꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯍꯥꯛꯀꯤ ꯅꯆꯥꯁꯤꯡꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯣ? ꯅꯆꯥꯁꯤꯡꯕꯨꯅ ꯊꯕꯛ ꯋꯥꯅ ꯁꯨꯍꯜꯂꯒ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯄ꯫ ꯃꯗꯨꯗꯒꯤ ꯖꯔꯃꯟ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯄꯤꯇꯔꯗ ꯅꯍꯥꯛꯅ ꯉꯥꯡꯉꯤꯕ ꯅꯆꯤꯟ ꯑꯗꯨ ꯂꯦꯞꯅꯕ ꯅꯍꯥꯛ ꯄꯩꯁꯥ ꯀꯌꯥꯝ ꯄꯥꯝꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯤꯇꯔꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯕꯥꯔꯕꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯉꯨ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤ ꯇꯪꯈꯥꯏ ꯑꯃꯅ ꯑꯩꯒꯤ ꯃꯤꯡꯗ ꯄꯥꯜꯂꯣ, ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛꯅ ꯋꯥ ꯑꯁꯤ ꯉꯥꯡꯕ ꯂꯦꯞꯄꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯖꯔꯃꯟ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯅꯍꯥꯛꯅ ꯍꯥꯏꯔꯒ ꯑꯩꯍꯥꯛꯅ ꯍꯦꯛꯇ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯄꯤꯇꯔꯅ ꯑꯃꯨꯛ ꯑꯩꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯆꯥꯁꯤꯡꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄ ꯇꯥꯔꯒꯗꯤ ꯑꯪꯀꯜ, ꯅꯍꯥꯛꯀꯤ ꯅꯆꯥꯁꯤꯡꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯅ ꯎꯒꯅꯤ꯫ ꯐꯔꯦ, ꯃꯗꯨꯗꯤ ꯑꯪꯀꯜꯒꯤ ꯋꯥꯔꯦꯞꯅꯤ, ꯍꯧꯖꯤꯛ ꯑꯪꯀꯜꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯔꯃꯟꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯕꯥꯔꯕꯤꯅ ꯄꯤꯇꯔ ꯎꯕ ꯃꯇꯝꯗ ꯄꯤꯇꯔꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯜꯂꯒ ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯤꯇꯔꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯔꯣꯃꯥꯟꯇꯤꯛꯀꯤ ꯗꯥꯏꯂꯣഗ് ꯑꯃ ꯇꯧꯁꯟꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯊꯕꯛ ꯄꯨꯝꯕ ꯑꯁꯤ ꯂꯣꯏꯅ ꯈꯪꯉꯤ ꯗꯥꯔꯂꯤꯡ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯄꯤꯇꯔꯅ ꯖꯔꯃꯟꯒꯤ ꯃꯆꯥꯁꯤꯡꯗ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯉꯥꯡꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯕꯕꯥꯒꯤ ꯑꯇꯣꯞꯄ ꯁꯍꯔꯗ ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨꯕꯨ ꯌꯣꯟꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯅ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯐꯪꯈꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯂꯩꯕꯗ ꯅꯠꯇꯅ ꯅꯈꯣꯏꯒꯤ ꯕꯕꯥꯅ ꯇꯧꯔꯝꯃꯤꯕ ꯕꯤꯖꯤꯅꯦꯁ ꯑꯗꯨꯁꯨ ꯑꯩꯅ ꯂꯣꯏꯅ ꯂꯩꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯍꯥꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕ ꯌꯨꯝ ꯑꯗꯣ ꯃꯗꯨꯗ ꯑꯃꯨꯛ ꯍꯜꯂꯒ ꯅꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯛꯖꯔꯤꯌꯁ ꯂꯥꯏꯐ ꯑꯗꯨꯗ ꯍꯤꯡꯕ ꯌꯥꯔꯒꯅꯤ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯄꯤꯇꯔꯅ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯉꯥꯡꯕ ꯇꯥꯔꯒꯁꯨ ꯖꯔꯃꯟ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯅ ꯄꯤꯇꯔꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯣꯏꯗꯕꯅꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯄꯤꯇꯔꯅꯁꯨ ꯅꯈꯣꯏꯒꯤ ꯕꯕꯥꯒꯤ ꯀꯝꯄꯦꯅꯤ ꯑꯗꯨ ꯕꯦꯡꯀ꯭ꯔꯞ ꯀꯔꯤꯝꯇ ꯆꯠꯇ꯭ꯔꯤ, ꯅꯈꯣꯏꯒꯤ ꯕꯕꯥꯅ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯑꯣꯏꯗꯕ ꯑꯆꯧꯕ ꯃꯤꯅꯝꯕ ꯑꯃ ꯇꯧꯕꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯇꯣꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯖꯔꯃꯟꯁꯨ ꯋꯥ ꯀꯔꯤꯝꯇ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯕꯨ ꯂꯣꯛ ꯇꯧꯁꯜꯂꯝꯃꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯣꯏꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯀꯣ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯂꯨꯀꯣꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯕꯥꯔꯕꯤꯗ ꯀ꯭ꯂꯣꯖ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯑꯣꯏꯕ ꯉꯝꯈꯤꯗꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯑꯀꯤꯕ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯊꯥꯗꯣꯛꯑꯒ ꯕꯥꯔꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯕꯥꯔꯕꯤꯒ ꯀ꯭ꯂꯣꯖ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯕꯥꯔꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯄꯤꯇꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯂꯨꯀꯣꯅꯁꯨ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯕꯥꯔꯕꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯐꯪꯉꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯕꯥꯔꯕꯤ ꯑꯁꯤꯁꯨ ꯄꯤꯇꯔ ꯂꯥꯛꯈꯤꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔ ꯄꯨꯝꯕ ꯂꯣꯏꯅ ꯍꯣꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯆꯃꯝꯅꯕ ꯑꯃꯈꯛꯇꯪꯗꯤ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯀꯔꯤ ꯋꯥꯔꯦꯞ ꯂꯧꯒꯗꯣꯏꯅꯣ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯉꯝꯗꯦ꯫ ꯍꯥꯏꯕꯗꯤ ꯄꯤꯇꯔꯅ ꯃꯍꯥꯛꯀꯤ ꯂꯩꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯂꯣꯏꯅ ꯌꯣꯟꯊꯣꯛꯑꯒ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯀꯝꯄꯦꯅꯤꯕꯨ ꯍꯟꯖꯜꯍꯜꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯤꯇꯔꯗ ꯃꯍꯥꯛꯅ ꯅꯣ ꯍꯥꯏꯕꯁꯤꯁꯨ ꯄꯥꯝꯃꯝꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯕꯥꯔꯕꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯕꯨ ꯂꯨꯀꯣꯅ ꯈꯪꯕꯗꯒꯤ ꯂꯨꯀꯣꯅ ꯕꯥꯔꯕꯤꯕꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯕꯤꯗꯥꯏ ꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯤꯇꯔꯒꯤ ꯀꯥꯔꯗ ꯂꯣꯏꯅ ꯇꯣꯡꯈꯠꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯔꯃꯟꯁꯨ ꯀꯔꯤ ꯇꯧꯒꯗꯧꯅꯣ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯤꯇꯔꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯂꯤꯈ꯭ꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯖꯔꯃꯟꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯝꯕ ꯑꯁꯤ ꯍꯧꯖꯤꯛ ꯄꯤꯇꯔꯒꯤ ꯑꯣꯏꯔꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯤꯇꯔꯅꯁꯨ ꯖꯔꯃꯟꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯔꯥꯏꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯟꯕ ꯌꯥꯔꯝꯃꯤ꯫
ꯑꯗꯨꯒ ꯖꯔꯃꯟꯁꯨ ꯃꯆꯥꯁꯤꯡꯗ ꯃꯍꯥꯛꯅ ꯑꯔꯣꯟꯕ ꯊꯕꯛ ꯑꯗꯨ ꯇꯧꯋꯦ ꯍꯥꯏꯕꯗꯨ ꯈꯪꯗꯅꯕꯒꯤꯗꯃꯛꯇ ꯄꯤꯇꯔꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯗꯨ ꯂꯣꯏꯅ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯀꯥꯔꯂꯣꯁꯀ ꯖꯦꯕꯤꯌꯔꯒꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯃꯗꯤ ꯂꯩꯔꯝꯕ ꯀꯥꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯕꯥꯔꯕꯤ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯍꯥꯛ ꯍꯩꯅꯔꯛꯑꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯍꯥꯟꯅ ꯂꯥꯏꯔꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯣꯏꯕ ꯂꯥꯡꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯀꯥꯎꯕ ꯉꯝꯃꯝꯗꯦ꯫ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯖꯔꯃꯟꯅ ꯑꯟꯋꯔꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯄꯤꯇꯔꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯏꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯔꯃꯟꯅ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨꯗ ꯃꯤꯅꯥꯏ ꯑꯃꯗꯧꯅ ꯂꯩꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯄꯨꯝꯕꯁꯨ ꯃꯍꯥꯛꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯈ꯭ꯔꯦ꯫ ꯑꯟꯋꯔꯅꯁꯨ ꯑꯩꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯃꯔꯨꯞ? ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯗꯞ ꯇꯧꯕ ꯃꯇꯝꯗ ꯑꯩꯍꯥꯛ ꯆꯦꯟꯐꯝ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯝꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯟꯗꯨꯅ ꯑꯃꯨꯛ ꯕꯥꯔꯕꯤ ꯑꯃꯗꯤ ꯄꯤꯇꯔ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯤꯟ ꯂꯥꯡꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯥꯔꯕꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯒꯥꯎꯟ ꯂꯩꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯕꯥꯔꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯥꯏꯊꯣꯡꯗꯤ ꯎꯕ ꯐꯪꯉꯝꯗꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅꯁꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯕꯥꯔꯕꯤ, ꯅꯍꯥꯛꯅ ꯑꯗꯨꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥꯏꯊꯣꯡ ꯎꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯕꯥꯔꯕꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯨꯡꯁꯤꯔꯨꯔꯦ, ꯑꯩꯍꯥꯛ ꯂꯨꯍꯣꯡꯕ ꯑꯁꯤ ꯄꯥꯝꯂꯛꯇ꯭ꯔꯦ, ꯑꯩ ꯄꯤꯇꯔꯒ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ, ꯑꯩꯍꯥꯛ ꯂꯨꯀꯣꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯄꯨꯝꯕ ꯑꯗꯣ, ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃꯒꯤ ꯆꯤꯞ ꯃꯤꯅꯥꯏꯒꯨꯝꯕꯅꯤ ꯃꯍꯥꯛꯇꯤ, ꯃꯍꯥꯛꯅꯕꯨ ꯅꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯕꯨ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯄꯤꯇꯔꯗꯤ ꯃꯍꯥꯛꯀꯤ ꯂꯩꯖꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯂꯣꯏꯅ ꯌꯣꯟꯊꯣꯛꯑꯕ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯃꯗꯤ ꯌꯨꯝ ꯀꯥꯔꯅꯆꯤꯡꯕ ꯂꯣꯏꯅ ꯍꯟꯖꯜꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯕ ꯑꯁꯦ ꯄꯤꯇꯔꯒ ꯅꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗꯅ ꯑꯃꯨꯛ ꯖꯔꯃꯟꯅ ꯄꯤꯇꯔꯗ ꯋꯥ ꯆꯝꯊꯣꯛꯅꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯖꯔꯃꯟꯅ ꯄꯤꯇꯔꯗ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯂꯣꯏꯅ ꯄꯤꯔꯒꯦ, ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯗꯗꯤ ꯂꯨꯍꯣꯡꯕꯤꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯄꯤꯇꯔꯅ ꯅꯍꯥꯛꯅ ꯇꯧꯔꯝꯃꯤꯕ ꯗ꯭ꯔꯃꯥ ꯄꯨꯝꯕ ꯑꯗꯣ ꯅꯆꯥꯁꯤꯡꯗ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯎ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯄꯤꯇꯔꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯖꯔꯃꯟꯅꯁꯨ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯝꯃꯤ꯫ ꯄꯤꯇꯔꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯇ꯭ꯔꯁꯀꯤ ꯀꯝꯄꯦꯅꯤꯗꯒꯤ ꯁꯤꯌꯥꯔ 3 ꯈꯥꯏꯗꯣꯛꯇꯨꯅ ꯅꯍꯥꯛꯀꯤ ꯅꯆꯥ 3ꯗ ꯄꯤꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯌꯥꯔ 4 ꯈꯥꯏꯗꯣꯛꯇꯨꯅ ꯑꯩꯉꯣꯟꯗꯁꯨ ꯁꯤꯌꯥꯔ ꯑꯃ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯅꯁꯤ꯫ ꯅꯍꯥꯛꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯍꯥꯛ ꯑꯇꯣꯞꯄ ꯀꯔꯤꯃꯠꯇ ꯄꯥꯝꯗꯦ꯫ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯕꯨ ꯌꯥꯅꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯪꯒꯤ ꯅꯆꯥꯒꯁꯨ ꯂꯨꯍꯣꯡꯉꯣꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯆꯨꯝꯕ ꯄꯨꯝꯕ ꯑꯗꯨ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯆꯥꯁꯤꯡꯗ ꯑꯃꯠꯇꯁꯨ ꯍꯥꯏꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯖꯔꯃꯟꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯕꯅ ꯄꯤꯇꯔꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯌꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯂꯩꯔꯤꯕ ꯇ꯭ꯔꯁꯀꯤ ꯀꯝꯄꯦꯅꯤ ꯑꯗꯨꯗꯒꯤ ꯁꯤꯌꯥꯔ ꯑꯃ ꯄꯤꯇꯔꯒꯤ ꯃꯤꯡꯗꯁꯨ ꯍꯥꯞꯄꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯗꯤ ꯄꯤꯇꯔꯅ ꯁꯤꯌꯥꯔ ꯑꯗꯨ ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯥꯔꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯕ ꯌꯥꯔꯝꯗꯦ꯫ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯇ꯭ꯔꯁꯀꯤ ꯀꯝꯄꯦꯅꯤ ꯑꯗꯨꯗꯒꯤ ꯁꯤꯌꯥꯔ ꯑꯗꯨ ꯐꯪꯕ ꯌꯥꯔꯣꯏꯗꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯤꯇꯔꯅ ꯕꯥꯔꯕꯤꯒ ꯂꯨꯍꯣꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯇꯔꯅ ꯕꯥꯔꯕꯤꯗ ꯔꯤꯡ ꯑꯃ ꯄꯤꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯔꯦꯖꯤꯁꯇꯔ ꯑꯣꯐꯤꯁ ꯑꯃꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯇꯔꯒꯤ ꯋꯥ ꯑꯁꯤꯗ ꯕꯥꯔꯕꯤꯅ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯑꯁꯨꯝꯅ ꯂꯣꯠꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ꯫ ꯃꯍꯥꯛꯅ ꯆꯔꯆꯀꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯒ ꯌꯥꯎꯔꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯤꯇꯔꯅ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯃꯇꯝ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯉꯁꯤ, ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯄꯥꯝꯃꯤꯕ ꯑꯗꯨꯒꯨꯝꯅ ꯑꯃꯨꯛ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯕꯥꯔꯕꯤꯅꯁꯨ ꯄꯤꯇꯔꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯕꯥꯔꯕꯤꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯂꯨꯀꯣꯒꯤ ꯅꯨꯡꯁꯤꯕꯅ ꯆꯨꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ꯫ ꯑꯁꯨꯝꯅ ꯕꯥꯔꯕꯤꯅ ꯃꯍꯥꯛꯀꯤ ꯋꯥ ꯑꯁꯤ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯄꯤꯇꯔꯅ ꯑꯃꯨꯛ ꯑꯩꯍꯥꯛꯀꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯂꯣꯏꯅ ꯌꯣꯟꯊꯣꯛꯑꯒ ꯅꯍꯥꯛꯀꯤ ꯕꯕꯥꯒꯤ ꯀꯝꯄꯦꯅꯤ, ꯅꯍꯥꯛꯀꯤ ꯕꯕꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯕꯕꯥꯒꯤ ꯌꯨꯝ ꯄꯨꯝꯕ ꯂꯣꯏꯅ ꯍꯟꯖꯜꯍꯜꯂꯒ ꯍꯧꯖꯤꯛꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯌꯥꯗꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯕꯥꯔꯕꯤꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯑꯣꯜꯍꯟꯗꯨꯅ ꯊꯦꯝꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤꯗꯤ ꯕꯥꯔꯕꯤꯁꯨ ꯋꯥꯈꯜ ꯑꯣꯟꯗꯨꯅ ꯄꯤꯇꯔꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯤꯇꯔꯅ ꯕꯥꯔꯕꯤꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯔꯦꯖꯤꯁꯇꯔ ꯑꯣꯐꯤꯁꯇ ꯄꯨꯗꯨꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯔꯃꯟꯅ ꯑꯟꯋꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯊꯣꯛꯅꯤꯡꯕ ꯄꯨꯝꯕ ꯂꯣꯏꯅ ꯊꯣꯛꯑꯁꯅꯨ, ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯑꯩꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯏꯆꯥꯁꯤꯡꯗ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯒꯦꯔꯥ ꯑꯩꯍꯥꯛ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ, ꯑꯩꯍꯥꯛ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯀꯟꯗꯤꯁꯟ ꯑꯃꯒꯤ ꯍꯦꯛ ꯃꯈꯥꯗ ꯄꯤꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯥꯡꯈꯤꯕꯗꯤ ꯄꯥꯝꯗꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨꯗꯤ ꯀꯟꯕ ꯄꯥꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯔꯃꯟꯅ ꯕꯥꯔꯕꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ, ꯑꯗꯨꯒ ꯕꯥꯔꯕꯤꯅꯁꯨ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯤꯇꯔꯅ ꯂꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯤꯇꯔꯅ ꯖꯔꯃꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯪꯀꯜ, ꯕꯥꯔꯕꯤ ꯑꯩꯈꯣꯏꯅꯤꯅ ꯑꯪꯀꯜꯗ ꯑꯁꯤꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯔꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯍꯪꯉꯛꯈꯤꯅꯨ, ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯪꯀꯜꯅ ꯌꯨꯝꯗ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯂꯣꯏꯅ ꯈꯪꯕ ꯌꯥꯒꯅꯤ꯫
Asumna Peterna kumamaba matungda phone adu kakthalaga switch off tawsankhirami adubu Germanna amonna call adu tawba matamdadi Barbie gi phone adu switch off laikhirami mastagi Germanna Barbie gi mamanabida call taraga Peter amadi Barbie makoini du kadaida satkhre haiduna hangami mamanabi aduna su Barbie amadi Peter makoini du register office ta satkivani haiduna paw haraklami Thintaba tawdana Germanna maki machanupa Carlos amadi Javier da paw asi tamamaba matungda mahaksu register office tamna chalami Asomdana register office ta Peter na mahaki luhongbagi sign adubu torami aduga mata asida Barbie gi sign tawbugi tanja oirami adubu mata asida Barbie asi wakan munna khalaba matungda mahak CA to da sign taw haibadu yaramde asumna tawringai chera asida German gi khonjel adu Barbie na tarami aduga mapana sumna haklami ichanupi nahak CA to da sign tawba yaroi haiduna adubu matam asida di German Javier amadi Carlos makhoi ahum adu mafam asida loina yoroktuna lerami Masdagi Germanna mi myamsing adugi mamangda asengba pumba loina hairami aibadi makoigi company adu bankrupt satari Anwarna makoigi paisa pumba lauraga karimta sakhiba leite aduga aikoigi lanthum myamsing adubusu Peterna mahaki lanthum yonthoaga hanjalanbagi wari karimata leite pumnama aina nakhoibu afaba lambida proknabagi damakta aina nakhoibu changyeng ama tawbani aina isasa nakhoisingda paisagi value asi khanganingbani ado aigi asoibabudi oikare isasing nakhoiga aiga tonatinana leiba phangkhidaba ado babana nakhoigi damakta matam khaidokpa phangkhidabado madugi damaktadi ayaksu yamna lankhre aibu ngakpiyo isasa adubu Peterna hairiba asidi oidaba ngaktani Barbie nahak mahakal honganu Peterna Anwarda threaten torba matungda aikoigi business ki share khara mahakna pambadagi aingondasu ai nangi nasanupi se karimta pamba leite aigi share du piba taragadi nasanupi busu thadoga sakige haiduna mahakna aingondasu namduna chi edu da sign tohonbani haklami mata asidadi Peter adu mafam adudagi senkhige haiduna torami adubu Anwarna phubadagi Peter adu mafam aduda gyan mangduna taraga leikhirami Mahidagi Carlos Javier amadi Barbie makhoi hom adu mapada wamata ngamdabi tuminna sauraga sakhirami makhoi ahumna su hojikti warep lorme madudi makhoi ahumgi hanagi nungaiba punsiduda hingba pamdre haiduna mastagi makhoi ahumna su khalami madudi aikoini yamna kanna honarba matungda isana isagi paisa tanjarba matungda punsi asibu yamna harauta yamna nungaina hingani haiduna asumna hojikti makhoi ahum adu makhoigi mapugi amanba yumaduda mukchatuna makhoigi anauba punsi amamam hingba hokhirami asumna tha kya honarba matungda Javier su mahaki mamanaba driver duga loinana City dugi mayayda leiba lam mama leiduna achowa parking house amabu sarami aduga hairiba parking house adugi manungda petrol pump amabu su makhoina sarami asumna mahangna pamjaba business adusu mafam asida mai pakna chalaiba hokhirami loko amasung Barbie makoini su restaurant aduda thabak makhatana adum tawinarakpana makoini du hojikti yamna nungsinaba haibadu oikhirami aduga somdasu Carlos adu mahaki company duda thabak yamna kanna surakpadagi mahaki position adu wangkhatuna company duda mahaki thaba adu promotion phangami aduga sumna hana yamna ngausanaramba taragasu Carlos adu hojikti office asigi manungdagi nupi amagi mafamdagi mahaki asengba nungsiba adu phangkhirami asumna hojikti Germanna machasingda takningba punsigi para adubu machasing aduna su loina tamkhirami hojikti machasing adu masa matonta maranai oina loina lepa ngamjarami masigi next in dai koina Barbie gi birthday ne haibadu boikhoina uwa phangli maramaduna mafam asida Barbie gi birthday gi damakta party asowa ma tawrami sumna party sibu yawba Barbie gi mamanaba kyama busulami Barbie gi birthday numit asida lukona Barbie da direct propose torami Barbie na su luko gi proposal asibu yarami aduga mafam asida German su machanupi Barbie gi birthday wish pi na haiduna lami aduga Barbie da German na achawa boki ama piraga hojikti aisu yamna haraure ichasing asi masa matonda masa masa gi firep lepangamle napa ama oina nakhoi singi damakta ayak ne yamna chawtokchai aduba hojik ayaki nungaitaba hairagadi aigi inaktagi nakhoi myamna lamna chatkhiba asine asumna haraga German nadu mamittagi mapira chenduna mafam adudagi tumina chatkhirami mastagi makhoi humna su gyan taraklami madudi makhoigi mapana makhoi ahumda punsigi changing asibu toromdaba taragadi makhoina asengba punsi sibu karino haibaju khangamoi punsigi nungaiba masaksu khangamoi paisagi value su khangamoi aduga aikoina thabak suraga paisa tanbagi nungaibagi punsi su karimta khangma ngamamoi masi pumba se babana aikoida piba achowa khudol ni haiduna makoi ahum su gyan taraklami mastagi makoi ahumna tawduna mapabu su manungda kausilami aduga machasing aduna baba aikhoisu baba yaudana matau karamna harauna nungaina leiba ngamgudribano ngasi haba numit asidagidi babaga su aikoi myamga pullaga yamna harauta yamna hanagi punsi dawna hinglasi asigumba machagi wasing asi taba matamda German gi thamoi adu mahi chelami aduga German su yamna harauna yumadugi manungda changami
ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯕꯥꯔꯕꯤꯒꯤ ꯕꯥꯔꯗꯦ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯏꯟꯖꯣꯏ ꯇꯧꯗꯨꯅ ꯌꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯅ ꯅꯨꯡꯁꯤꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯗ ꯑꯃꯨꯛ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ